Faksadempam ujbamar ujba paukara update taujari. Indo-Myanmar ngamkai paringi border pillar 61-62 manakta akan berkuthong nakhe. Manipur ki lalolup ani ke combined team ki khutha amukda Cinku ki militant kulom sire. Ngamkai lansil lakpa Manipur ki lalolup ani ki kedar kulum doi security force na vakre. Sandel lansil lakpa Myanmar army jauna miyo yang khairom amukhana khusinakre. Mamang thagi kunthaka mathoida moreda Manipur police ki SDBO Singtham Anand Kumar nongmin kaptuna hat khiba amasung thawthoga dudagi moreda ahenba state force sangsinbada Sinam khulda Cinku ki militant singna ambush tawruktuna percent ahum sokan kraba matungdagi More town town ngamkai paringda leiba khulsingda paktaknan operation chatharakpadagi Myanmar ki ngamkai da lansin khiba Cinku ki terrorist singa Manipur ki Mapanggal kalaba lalawlup adi ki combined team ga akan bamongda kuthongna bada Cinku ki militant kun hena siri hari. Pawasina haibada More town amasung Myanmar ga tainaba ngamkai paring da leiriba kulsingda Manipur ki state force na akan ba combing operation chatharakpadagi Myanmar amasung Manipur ki ngamkai da operate tawrakiba Cinku ki militant sing Myanmar romda sangsin khibadagi makhoibo Manipur ki lalawlup ani ki cadre singna senaduna lakhibani hari. Lalawlup ani asina Cinku ki militant singi khongul liba ahorak badagi Sujanpurda leiramba Cinku ki militant singi masing jamlaba cadre sing phawa morilomda thongjillaglaga ngamkai paringda leiduna Manipur ki lalawlup ani na satharakliba thawong asi mayoknan haba semsa ki hari. Talaga sidang arang nabidang pung taritlom tarakpada Manipur ki lalawlup ani ki combined team amaga Cinku ki terrorist inga border pillar number 61 amasung 62 ki manakta leiba mafam amada Hakthengna thengkai na khibadagi Manipur ki lalawlup ani combined team ki khutha amukda Cinku ki militant kun ki mathakta sikhibani hari. Adumoinamak Manipur ki lalawlup ani ki combined team ki maikaidasu asokapan yaw ki hari. Aduba chapchaba asokapan nanglaba cadre sing ki masing di khang bangam khide. Nagalani na khuthong narakpadagi thawdok thokpham ga nakna leiba Myanmar ki mafum kharadagi leiba ga dugi khunja sing jawna Myanmar army ki person kharaga punna Myo Yangkai rom leibak ani ki ngamkai lansilaklaga Chanden district romda sensilaki hari. Myanmar romda ki sensilaki ba myo singadu leibaga sigi ngamkai manung dalai riba taraga tari suba Assam Rifles ki post amatamna sangsilaki bane. Mafam masida sensilaki ba myo singadu post asigi person sina palir dalaiba kunga daruk suba sector Assam Rifles ki post pura ba madung palian ki kunchuba Assam Rifles na more ki kontong lerimbi manakta leiba mga suba Assam Rifles ki location point KLP tana thilaki aduga Myanmar ki music adu mga soba Assam Rifles na section na ngak selaga More gate number 1 tamna puraktu na Myanmar authority da mukhana khusina ki hari thawdoga sigi matang da makhata na phangba paugda Cinku ki militant singbo khutha amukda loisin kiba Manipur ki lalawlup ani ki combined team adu ki cadre kulhum doirop ngarang Manipur ki ngangphai tana lansilakpada leibaga sigi ngangphai ngagliba security force ki team amagi khutta ta hari Manipur ki lalawlup ani ki cadre sing adu security force ki kangbu aduna tek da gaidna more dalaiwa safagada pamafam amada purakre hana sumakatari leiwa gasigi security force ki khutpu amagi khutta takraba Manipur ki lalawlup ani ki apunba cadre kolumdoi adugi manungda People's Revolutionary Party of Kanglaipak Prepa ki cadre taraga mari yawi aduga atoba cadre mapan Manipur ki lalawlup amagi ni hari Adumoinamak underground organization anigi lalawlup kolumdai fakiba asiga mari leidana Manipur lengak nadragana agangnaba security force ki kutpu adugi maigaidagi official oiba cherol amada thorakpa laikidre amromda ngasi ayu phawba ngamkai paringda Cinku ki militant singa makhoiga yanataba Myanmar army ga gi maraktasu leptana khut thokna bagi thawdok thoki hairi Panbaya badi tha asigi nipanda kuki inpi Chandelna thorakiba cherol amada Chanden district ki Khongjoi sub division ki manung chanba Chelun khulda leiba ahanba Assam Rifles ki commanding officer oirba midai macha amana Myanmar dagi midai lalhawba sing leiba gasigi ngamkhai romda pusilakna ba honare mafam masi da leiba Avom jang khulge khunja singna khanglakpani haina Assam Rifles ki commanding officer asida charge tarokpa laikibani Kuki inpi Chandel ke serol aduna Assam Rifles ki commanding officer asina mitai UG ki cadre sing adu Imphal tamna purakna na balthorang tawki anusu charge tawki bane Dr. Lamthintang haukip ka wa miwe amanaso ngarang ki thawdok asigi matangda social media da phongdorakpa wafam da ahanba Assam Rifles ki
Kangbu asina ngarang nubidang pung tarik lom tarakpada Indo Myanmar ngamkai border pillar 61 amasung 62 da Myanmar rom tagi mitai UG cadre sing sanghalakna na thorang tawre aiba wafam su phongdorakibani nakalam rom da ceasefire laukthokna na ba UN sana appeal tawrakle Manipur da thokliba hingsa lefan na ba puksil chauna ceasefire laukthokna na ba United Naga Council UNC Peace Committee na mitai amasung kuki jo community animakta appeal tawre ngasi Imphal da Newman News Network ta Naga Peace Committee ki members in hai asumna unilateral oina ceasefire laukthokba si tasengna thawna phaba amasung puksil chawbagi thawung amani amasung onna taina vanate karigumba community amana unilateral oina ceasefire laukthoklabadi atopanasu laukthorakani ana UNC Peace Committee na thajaba thame amana hana ceasefire lauktokpagi thawung adu Itihazik oiba khongthang amani hana lawgani amasung tungda lakadaba mirol singna ningsingani ana Naga Peace Committee na bakha taki United Naga Council UNC Peace Committee ki members in hai makoina Maitai community amasung Kokijo community ki lusing basing tongan na mamang da unagre meeting sing aduda kari khanaki abagi akupa marol singda members sing aduna haidokide aduba khanari bakanglopani makta santi lakhana na Naga Peace Committee na taksinona lagi haiki Rule of law lehna na ba akiba leitana amasung misang mikhai naitana chok thaba leitana thabak tawna ba state government amasung central government animakta Naga Peace Committee na haugiba September tha da taksin ki maidai amasung kuki jo community anibakna makhata na yengthina ba thabak thawung sing tawdana ba amasung nongmai ka falip na ba khudak da ceasefire amatham na ba UNC Peace Committee na tongan ba media platform sing ki khuthang da appeal tawkhiba su laikre kanaba khoding ma ki waroi sin ama laigani haibase UNC Peace Committee ki akan ba thajabani hana supong doki maragasi kuki na sa tharakliba thawung singa Pakistan India da sa tharakbaga manai LN Singh Laibak asda malem gi lusing ba amlakba khuding da Pakistan nongbai kapsilakba gung kuki singna state asida central leader lakba khuding da nongbai kapli kuki singna sa thariba thawung asi Pakistan na India da sa tharakba thawung ga chapmanai haina Lieutenant General Ridier Al-Nisikant Singh na phongdokre Indian Army ki Lieutenant General Ridier Al-Nisikant Singh na magi ex-post thagalakba warol amadai Manipur da thokli birang asida kuki sina chathariba thawung asi Pakistan India da chathaba thawung ka samanai India da malem gi lusing ba ama hek lakpada Pakistan ngamkhai wakmada ki nongbai kapagi thawung chathai state asida su thawung adumak kuki singna chathari mahang nai irang asiga mari lenan state asida gender gi lusing ba ama hek lakpada kuki sina nongbai kapagi thawung asi chathai thawung asi mak Union Home Minister Amit Shah na Manipur da lakpa matam da su chathagi Supreme Court ki team ama state asida lakpa matamda amasung Housing State asida kuki laulup singa chathariba chu suspension of operation ki center ki interlocutor eke mista lakpa matamda mafum ketha nongmai kapagi thawung asi chathaduna leiri panbajai hokiba numit kharni asida kombi ko irengban kangchu kautrukamadi atai mafum kya da kanglopani ki marakda khut thokna bagi thawuk kya leihrabani amaromda South Asia Terrorism Portina piba report ki matungina Myanmar da thokpa tongan ba thaudok da kuki militant mari sikre ana phangdokle November hom da Manipur dagi Mori dagi chentuna lotpani hana singna ba kuki militant ani Namphalong market manakda Myanmar army na operation chathaba hat khre hairi khampat thokpa topa thaudok amada su kuki militant ani sikre ana palle November nipan Imphal East ki maphaudam da kuki amadi maite volunteer sing ki marakda nongmai raut jahom jamri rong kamna ki Asingba wakal yaw da bagi tabagasi kam kuina chathaduna leigadabano kuki singna ariba organization kya hena sathiba anobana sinkre masida popi asi sel on thokpa yaba pambi mani popi thabana adai pambi thabadagi ahenba sandong phangi haina su ulli haina thabagdagi potharba army officer asina phangdorakli nakalamadasu kuki sina social media da aranba sandokba leptre Manipur government state asida thokle beirang asi laksinanaba kidamak social media da aranba pamdaba amadi kanglumaset nungsinha loidaba uhai amadi photo video da singba thagatba thingnanaba kidamak internet service da athingba thamlabaso kuki jo gi tongan ba social media account singna sasinaba aranba amadi oidaba propaganda kaya sandokba leptre ngasi wakal laita trabanufa ama nasan awe 37 ki Imphal West district amasong Kangpokpi district ki luanaba Kotlen tamna cycle tungduna chatlambada police na thengna hutuna mayunggi mi singda sinakhibi pau social media da viral oikraba matungda Facebook page jo
Highlanders kauba account namada jo miyambo arambai tengol na faduna tamthin hat krabasu arambai tengol gi member oina nufa ama jo gi miyamna 9mm pistol amaga loinana Scotland village da phavani adubo miyoibagi minungsi yenglaga tek da gaidana thadokre asingumba thawung asi jo kangloki minungsi leiba matawni jo miyam gi tamak saktok chai haina phangdokle Jo Highlanders na thagalakliba wafam aduda iramdam ifau India Today Amit Shah Enberin Singh BJP Ukhul Times Narendra Modi amasung Manipur News Update da address tawri Jo Highlanders na makoy gi force atu ngasi police na detain tawkiba nupa adu gi photo amasung 9mm gi pistol amadi maru utba photo amasu thagalaki Pokna fumna cross check tawba madam dadi makoy na thagalakliba 9mm pistol adudi psprices.com dagi lauthokpa photo oiramki Tasingna thokiba thawdoga dudi wakhal laita drabanufa ama lambi kakngawna badagi Scotland kuki beles tamna cycle thongduna chalamba mafam adugi akoibada mathau tawba security persons na nupa ado kadai da salifano haina hangbaga loidana mahako wakhal laita dre khangbadagi mafam aduda khamlaga mayungi mising kauduna sinakibani Chief Minister Berena Redigan 11 kharada sagwalli Pauliyanlal Manipur ki Chief Minister Nongthombam Berena Redigan 11 kharabu sagwalli haina state lenga ki BJP MLA Pauliyanlal haukimna pendaba phongdokre Lamen tuhenba Redigan element sina kunaida charangna bathokaliba asda Chief Minister na ayawa pibagum tawi haina mhangna phongdoke Chief Minister ki pharmacy atoba miyo emada sindokpa pambagi wafamsu mhangna phongdoki Mana Chief Minister en biren ki mayokta phongna leibagi maungda wafam singasi phongdoki bani Mahang hai Chief Minister asi phamthado kadabani maduna trabadi magi party da yauriba legislature khutimangna en biren gi leadership ki mayokta wangang nanabagi moral responsibility lai state asida leiriba human tragedy asida mahangna waroisin purakna ba thabagamata paigate haina MLA asna phangdoki magi feribadu party gi mayokta lan hobagum thokloidra haina hangkhiba amagi pakhomda mahangna hai BJP gi oina di khunai asida kanagumba radical section amabo yokatuna sagot kadabani Haibo wafum yawa manifesto laiti haiki magi wafum adu party ki mayukta mangna lebli haifanate Chief Minister ki mayukta lai haivani haina phangdoke Mai masin gi lamda lengana thausabi haiduna Susanpur da mairoi lising kyana khongjang changsin khre Susanpur da mari lenapo authority na mai masin gi lamda thausabi kuki jo mairoi singbo namtha vire haibo wakata masing jamlaba mairoi sina Susanpur District Headquarters ngasi asoba rally ma pangtokna khongjang jangsin kre Zone Students Body JSB Susanpur sinba rally adu kuki students organization sawgalaga sawgatbaga loidana lamka public ground gi rally adu hawduna mini secretariat complex phawusatki rally adu da saru yakiba mairoi sina lega ki mayukta kholau kaya lauki Manipur da kanglup ki irang thokraba matung legana Susanpur district da mahima singi lamda thausa bidre Maduna maram moraga mairoi kya mai dambi rehana maral siri mai hom dagi hawra kiwa irang asina maram oraga mairoi lising kulhum doiro mai masin tambada akaiba thokle an official oina phangdo kiba laikhrabane ngasi gi khongjang adugi saruga moina JSP gi mairoi sina Susanpur DC da memorandum amasu khosinaki memorandum adu da palliba wafam singdi Susanpur da Central University amalingkhalu technical amasung medical institution matik sana semkalu Tribal Ministry ki makhada thadarak senpam sing matam chana fidhogo Staff Selection Committee Commission Bank amadi UGC ki makhada nedamadi nit loinana JEE examination sing online da thabi hallo haibo wafam sing yauri Lange waroisin porakbada mating pangdrabadi samballai Sackville ki Guinness World Record ki certificate handok lagane Manipur da leptana thorak lipa lana se ki matang da malem gi lebak sinam yang changbi duna waroisin porakbada mating pangdrabadi Sambalai Sackville World Tallest Top Year igida magpirakiba Guinness World Record ki certificate handok lagani ana certificate asibo pidun ikai khumna khraba mairang them okenron na phangdokre wafam asing asi Bisnupur district ki manung chaliba kombi polo ground da leiba Sambalai Sackville School ki campus manakta hauzik thokliba irang asigi marakda leikidaba mairoi ani ki mingda semgatpa memorial craft phone sangaba ki thoromda mangna phangdokhibani Tharomasing imanung chan namhang na hai imalay bag iramdam na waraga iraisa sing na awa China nanglaga tumina khangduna laibagi wantok laite iraisa punamang na haujik awa bataraba midai furupo kanminasi hana swapil tawke midai furuki miyoy sing mikup na hum sing na section na laimina duna imalay bag iramdam amasung ifurupo kanhana bahona minasi haike
ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯀꯝꯃꯨꯅꯤꯁꯠ ꯄꯥꯔꯇꯤ ꯑꯣꯐ ꯏꯟꯗꯤꯌꯥ ꯃꯥꯔꯛꯁꯤꯁꯠ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯥꯎꯟꯁꯤꯜꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯁꯥꯟꯇꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯂꯩꯉꯥꯛꯂꯣꯟ ꯁꯣꯏꯔꯦ ꯑꯃꯁꯨꯡ ꯂꯩꯉꯥꯛ ꯂꯩꯇꯕ ꯊꯧꯑꯣꯡꯒ ꯆꯞ ꯃꯥꯟꯅꯔꯛꯄꯗꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯏꯔꯥꯡ ꯁꯤꯡꯊꯣꯔꯛꯄꯅꯤ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯔꯕꯗꯤ ꯌꯨꯅꯤꯌꯟ ꯂꯩꯉꯥꯛꯀꯤ ꯂꯨꯆꯤꯡꯕꯁꯤꯡ ꯌꯥꯝꯅ ꯉꯜꯂꯤꯉꯩꯗ ꯂꯣꯏꯁꯤꯜꯂꯝꯕ ꯌꯥꯔꯕꯅꯤ ꯍꯥꯏꯈꯤ ꯊꯧꯔꯝꯒꯤ ꯃꯅꯨꯡ ꯆꯟꯅ ꯃꯍꯩꯔꯣꯏꯁꯤꯡ ꯂꯩꯈꯤꯗ꯭ꯔꯕ ꯃꯍꯩꯔꯣꯏ ꯑꯅꯤꯒꯤ ꯃꯐꯝꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ ꯀꯨꯀꯤ ꯃꯔꯤ ꯐꯥꯈꯤꯕꯗ ꯆꯦꯟꯅꯕ ꯑꯃ ꯐꯥꯔꯦ ꯊꯥ ꯑꯁꯤꯒꯤ 3ꯇ ꯀꯥꯡꯖꯨꯞꯇꯒꯤ ꯀꯨꯀꯤ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏ ꯃꯔꯤ ꯐꯥꯕꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏ ꯑꯃ ꯄꯨꯂꯤꯁꯅ ꯐꯥꯔꯦ ꯍꯥꯏꯔꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯌꯨꯛꯇ ꯀꯥꯡꯖꯨꯞ ꯆꯤꯡꯈꯣꯡꯗ ꯕꯣꯂꯦꯔꯣ ꯑꯃꯗ ꯀꯨꯀꯤ ꯐꯨꯔꯨꯞꯀꯤ ꯅꯨꯄꯥ 3 ꯇꯣꯡꯂꯒ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯂꯩꯃꯈꯣꯡ ꯇꯝꯅ ꯂꯥꯛꯈꯤꯕꯅꯤ ꯃꯈꯣꯏꯅ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯃꯤꯌꯥꯝꯅ ꯃꯣꯞ ꯁꯥꯒꯠꯂꯛꯇꯨꯅ ꯃꯤꯑꯣꯏ ꯃꯔꯤ ꯐꯥꯔꯒ ꯄꯨꯈꯤꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤ ꯄꯨꯂꯤꯁꯀꯤ ꯄꯥꯎꯅ ꯍꯥꯏ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯐꯥꯒꯠꯅꯅꯕ ꯃꯈꯥ ꯇꯥꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛꯁꯤꯡ ꯆꯠꯊꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯆꯦꯛ ꯄꯣꯏꯟꯠ 135 ꯊꯝꯗꯨꯅ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯆꯦꯛ ꯇꯧꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯃꯤꯑꯣꯏ 1,994 ꯗꯤꯇꯦꯟ ꯇꯧꯈꯤ ꯍꯥꯏꯔꯤ ꯃꯌꯥꯟꯃꯥꯔ ꯃꯆꯥ 5 ꯀ꯭ꯔꯣꯔ 18ꯒꯤ ꯃꯌꯥꯏ ꯀꯥꯕ ꯗ꯭ꯔꯒꯀ ꯀꯣꯟꯅꯅ ꯃꯤꯖꯣꯔꯥꯝꯗ ꯐꯥꯔꯦ ꯉꯔꯥꯡ ꯃꯤꯖꯣꯔꯥꯝꯗ ꯃꯌꯥꯟꯃꯥꯔ ꯃꯆꯥ 5 ꯂꯨꯄꯥ ꯀ꯭ꯔꯣꯔ 19 ꯂꯥꯈ 60 ꯔꯣꯝꯒꯤ ꯑꯣꯏꯒꯗꯕ ꯃꯌꯥꯏ ꯀꯥꯕ ꯗ꯭ꯔꯒ ꯍꯦꯔꯣꯏꯟ ꯅꯝꯕꯔ 4 ꯀꯤꯂꯣꯒ꯭ꯔꯥꯝ 2.61 ꯑꯃꯗꯤ ꯁꯦꯜ ꯑꯣꯏꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 1.21ꯒ ꯀꯣꯟꯅꯅ ꯀꯝꯕꯥꯏꯟ ꯇꯤꯝꯅ ꯐꯥꯔꯦ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ IGAR ꯏꯁꯀꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯑꯃꯗꯤ ꯆꯝꯐꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯀꯝꯕꯥꯏꯟ ꯇꯤꯝꯅ ꯉꯔꯥꯡ ꯃꯤꯖꯣꯔꯥꯝꯒꯤ ꯆꯝꯐꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯖꯣꯗꯦ ꯆꯝꯐꯥꯏ ꯑꯃꯗꯤ ꯖꯣꯈꯥꯎ ꯊꯥꯔ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯍꯨꯝ ꯑꯁꯤꯗ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕꯗ ꯃꯌꯥꯟꯃꯥꯔ ꯃꯆꯥ 5 ꯑꯗꯨ ꯌꯥꯝꯂꯕ ꯃꯌꯥꯏꯒꯥꯕ ꯗ꯭ꯔꯒꯀ ꯀꯣꯟꯅꯅ ꯐꯥꯒꯠꯄ ꯉꯝꯈꯤꯕꯅꯤ ꯃꯈꯣꯏ 5ꯗꯒꯤ ꯂꯨꯄꯥ ꯀ꯭ꯔꯣꯔ 19 ꯂꯥꯈ 60ꯒꯤ ꯍꯦꯔꯣꯏꯟ ꯄꯥꯎꯗꯔ ꯀꯤꯂꯣꯒ꯭ꯔꯥꯝ 2 ꯒ꯭ꯔꯥꯝ 62 ꯑꯃꯗꯤ ꯗ꯭ꯔꯒ ꯂꯂꯣꯟꯕꯗ ꯁꯤꯖꯤꯟꯅꯕ ꯁꯦꯜ ꯑꯣꯏꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 1 ꯂꯥꯈ 12 ꯐꯪꯂꯦ ꯐꯥꯔꯕ ꯃꯌꯥꯟꯃꯥꯔ ꯃꯆꯥ 5 ꯑꯗꯨ ꯃꯈꯣꯏꯗꯒꯤ ꯐꯪꯂꯕ ꯗ꯭ꯔꯒ ꯑꯃꯗꯤ ꯁꯦꯜ ꯑꯗꯨꯒ ꯀꯣꯟꯅꯅ ꯆꯝꯐꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯁꯤꯟꯅꯕꯒ ꯂꯣꯏꯅꯅ ꯀꯦꯁ ꯑꯃ ꯂꯧꯈꯠꯂꯦ ꯍꯥꯏꯔꯤ ꯍꯧꯈꯤꯕ ꯊꯥ ꯑꯁꯤꯒꯤ 3ꯗ ꯃꯌꯥꯟꯃꯥꯔ ꯃꯆꯥ ꯑꯃ ꯃꯌꯥꯏ ꯀꯥꯕ ꯗ꯭ꯔꯒ ꯍꯦꯔꯣꯏꯟ ꯅꯝꯕꯔ 4 ꯒ꯭ꯔꯥꯝ 295.28ꯒ ꯀꯣꯟꯅꯅ ꯆꯝꯐꯥꯏ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯄꯨꯂꯤꯁ ꯇꯤꯝꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯕ ꯃꯐꯝ ꯑꯃꯗꯒꯤ ꯐꯥꯈꯤꯕ ꯂꯩꯈ꯭ꯔꯦ ꯃꯤꯑꯣꯏ ꯑꯗꯨꯗꯒꯤ ꯐꯥꯔꯕ ꯗ꯭ꯔꯒ ꯑꯗꯨ ꯂꯨꯄꯥ ꯀ꯭ꯔꯣꯔ 2 ꯂꯥꯈ 3 ꯔꯣꯝꯒꯤꯅꯤ ꯃꯤꯑꯣꯏ ꯑꯗꯨ ꯃꯉꯣꯟꯗꯒꯤ ꯐꯪꯂꯕ ꯗ꯭ꯔꯒ ꯑꯗꯨꯒ ꯀꯣꯟꯅꯅ ꯆꯝꯐꯥꯏꯒꯤ ꯑꯦꯛꯁꯥꯏꯖ ꯑꯦꯟड ꯅꯥꯔꯀꯣꯇꯤꯛꯁ ꯗꯤꯄꯥꯔꯠꯃꯦꯟꯗ ꯁꯤꯟꯅꯈ꯭रे ꯍꯥꯏꯔꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯉꯥꯒꯤ ꯃꯦꯂꯥ ꯀꯨꯝꯁꯤ ꯆꯍꯤꯒꯤ ꯑꯣꯏꯅ ꯂꯦꯞꯅꯅꯕ ꯋꯥꯔꯦꯞ ꯂꯧꯈ꯭रे ꯆꯥꯛꯀꯧꯕꯗ ꯄꯥꯟꯗꯝ ꯊꯝꯂꯒ ꯉꯥ ꯌꯣꯛꯂꯨꯕ ꯉꯥꯃꯤ 1,000 ꯅꯤꯡꯕ ꯀꯥꯏꯅꯔꯦ ꯉꯥ ꯌꯣꯛꯄ ꯉꯥꯃꯤ 1,000 ꯌꯣꯛꯈꯠꯄ ꯑꯃꯁꯨꯡ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯤꯡꯉꯣꯜꯁꯤꯡꯗ ꯄꯤꯕ ꯆꯥꯎꯔꯕ ꯈꯨꯗꯣꯜ ꯑꯃ ꯑꯣꯏꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯐꯤꯁꯔꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯄ ꯉꯥꯒꯤ ꯃꯦꯂꯥ ꯀꯨꯝꯁꯤ ꯆꯍꯤꯒꯤ ꯑꯣꯏꯅ ꯄꯥꯡꯊꯣꯛꯂꯔꯣꯏ ꯐꯤꯁꯔꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯗꯥꯏꯔꯦꯛꯇꯔ ꯍꯥꯏꯁꯅꯥꯝ ꯕꯥꯂꯀ꯭ꯔꯤꯁꯅꯥꯅ ꯄꯥꯎꯆꯦ ꯑꯁꯤꯗ ꯍꯥꯏ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯕꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯃꯥꯡ ꯑꯣꯏꯅ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯄ ꯐꯤꯁ ꯄꯤꯌꯔ ꯀꯝ ꯐꯤꯁ ꯀ꯭ꯔꯣ ꯀꯝꯄꯤꯇꯤꯁꯟ ꯄꯥꯡꯊꯣꯛꯇꯅꯕ ꯂꯩꯉꯥꯛꯅ ꯋꯥꯔꯦꯞ ꯂꯧꯈ꯭रे ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯅꯨꯃꯤꯠ ꯑꯁꯤꯗ ꯉꯥ ꯃꯦꯇ꯭रिꯛ ꯇꯟ 52 ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯄꯥꯅꯩ ꯍꯥꯏꯔꯤꯕ ꯃꯊꯧ ꯇꯥꯕ ꯉꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯦꯇ꯭रिꯛ ꯇꯟ 52 ꯈꯛꯇꯃꯛ ꯃꯅꯤꯄꯨꯔꯅ ꯄꯨꯊꯣꯛꯏ ꯑꯋꯥꯠꯄ ꯉꯥꯒꯤ ꯄꯣꯠꯊꯣꯛꯁꯤꯡ ꯑꯗꯨ ꯃꯄꯥꯟ ꯂꯝꯗꯒꯤ ꯂꯂꯣꯟꯕꯁꯤꯡꯅ ꯄꯨꯁꯤꯜꯂꯛꯏ ꯍꯟꯗꯛꯀꯤ ꯉꯥꯒꯤ ꯃꯦꯂꯥ ꯑꯁꯤꯗ ꯉꯥꯒꯤ ꯄꯣꯠꯊꯣꯛ ꯃꯦꯇ꯭रिꯛ ꯇꯟ 90,000ꯒꯤ ꯃꯊꯛꯇ ꯄꯨꯊꯣꯛꯀꯅꯤ ꯍꯥꯏꯅ ꯄꯥꯟꯗꯝ ꯊꯝꯂꯤꯕꯅꯤ ꯄꯥꯟꯗꯝ ꯑꯁꯤ ꯐꯪꯒꯅꯤ ꯍꯥꯏꯅ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤꯅ ꯄꯥꯕꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝꯗꯤ ꯉꯥꯃꯤꯁꯤꯡꯅ ꯁꯥꯏꯟꯇꯤꯐꯤꯛ ꯑꯣꯏꯕ ꯃꯑꯣꯡꯗ ꯉꯥ ꯌꯣꯛꯅꯔꯦ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯑꯐꯕ ꯃꯈꯜꯒꯤ ꯚꯦꯔꯥꯏꯇꯤꯁꯤꯡꯒꯤ ꯃꯔꯝꯁꯤꯡ ꯄꯨꯁꯤꯜꯂꯛꯇꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯥꯏ ꯄꯥꯛꯅ ꯉꯥ ꯃꯆꯥ ꯄꯨꯊꯣꯛꯇꯨꯅ ꯌꯣꯛꯄ ꯍꯧꯅꯈ꯭रे ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯁꯦꯟꯇ꯭ꯔꯦꯜꯂꯤ ꯁ꯭ꯄꯣꯟꯁꯔ ꯁ꯭ꯀꯤꯝꯒꯤ ꯁꯦꯟꯊꯪ ꯃꯈꯥꯗ ꯇꯣꯉꯥꯟꯕ ꯉꯥꯃꯤꯁꯤꯡꯗ ꯍꯦꯠꯆꯔꯤ ꯀꯌꯥꯃꯔꯨꯝ ꯁꯥꯟꯈ꯭रे ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯁꯦꯜ ꯊꯥꯗꯗꯨꯅ ꯑꯅꯧꯕ ꯄꯨꯈ꯭ꯔꯤ ꯀꯌꯥꯃꯔꯨꯝ ꯇꯧꯈ꯭रे ꯑꯅꯧꯕ ꯄꯨꯈ꯭ꯔꯤ ꯇꯧꯕ ꯑꯃꯁꯨꯡ ꯑꯅꯧꯕ ꯉꯥꯃꯤ ꯀꯌꯥ ꯊꯣꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯟꯗꯛꯀꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯉꯥꯒꯤ ꯃꯦꯂꯥ ꯑꯁꯤꯗ ꯉꯥ ꯃꯦꯇ꯭रिꯛ ꯇꯟ 90,000 ꯄꯨꯊꯣꯛꯀꯅꯤ ꯍꯥꯏꯅ ꯄꯥꯟꯗꯝ ꯊꯝꯈꯤꯕꯅꯤ ꯍꯥꯏꯔꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤ ꯍꯧꯈꯤꯕ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯏꯝꯐꯥꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯉꯥꯒꯤ ꯃꯦꯂꯥꯗ ꯉꯥ ꯀꯦꯖꯤ 1,15,000 ꯄꯨꯊꯣꯛꯇꯨꯅ ꯄꯨꯋꯥꯔꯤ ꯁꯦꯝꯈꯤ ꯃꯁꯤ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯑꯣꯏꯈꯤꯗ꯭ꯔꯤꯕ ꯆꯥꯡꯗ ꯉꯥ ꯌꯥꯝꯅ ꯄꯨꯊꯣꯛꯈ꯭ꯔꯕꯅꯤ ꯀꯨꯝꯖꯥ 2020ꯗ ꯀꯣꯚꯤꯗ-19ꯒꯤ ꯂꯥꯏꯆꯠ ꯂꯩꯕ ꯃꯔꯝꯅ ꯉꯥꯒꯤ ꯃꯦꯂꯥ ꯄꯥꯡꯊꯣꯛꯈꯤꯗꯦ ꯀꯣꯚꯤꯗ-19 ꯂꯥꯏꯆꯠ ꯂꯥꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗꯁꯨ ꯉꯥꯒꯤ ꯄꯣꯠꯊꯣꯛ ꯀꯦꯖꯤ 65,000 ꯍꯦꯟꯅ ꯄꯨꯊꯣꯛꯈꯤꯗꯦ ꯀꯨꯝꯖꯥ 2022ꯗ ꯄꯥꯡꯊꯣꯛꯄ ꯉꯥꯒꯤ ꯃꯦꯂꯥꯗꯁꯨ ꯉꯥ ꯀꯦꯖꯤ 65,000 ꯄꯨꯊꯣꯛꯈꯤ ꯑꯗꯨꯒ ꯃꯃꯥꯡ ꯆꯍꯤ ꯍꯥꯏꯕꯗꯤ ꯀꯨꯝꯖꯥ 2022ꯗ ꯄꯥꯡꯊꯣꯛꯄ ꯉꯥꯒꯤ ꯃꯦꯂꯥꯗꯗꯤ ꯀꯦꯖꯤ 1,20,000 ꯄꯨꯊꯣꯛꯄ ꯉꯝꯈꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯉꯥꯃꯤꯁꯤꯡ ꯌꯣꯛꯈꯠꯅꯅꯕ ꯑꯃꯁꯨꯡ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯗ ꯆꯪꯕ ꯉꯥꯁꯤꯡ ꯅꯤꯡꯉꯣꯜꯁꯤꯡꯗ ꯈꯨꯗꯣꯜ ꯑꯃ ꯑꯣꯏꯅ ꯄꯤꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯄꯨꯛꯅꯤꯡꯒꯤ ꯏꯊꯤꯜ ꯄꯤꯔꯒ ꯉꯥ ꯌꯣꯛꯍꯟꯈꯤꯕ ꯉꯥꯃꯤ 1,000 ꯉꯥꯒꯤ ꯃꯦꯂꯥ ꯄꯥꯡꯊꯣꯛꯂꯔꯣꯏ ꯍꯥꯏꯕꯗ ꯅꯤꯡꯕ ꯀꯥꯏꯅꯔꯦ हिरम असिगी मतंग ऑल मणिपुर साइंटिफिक फिश फार्मर्स एसोसिएशन की प्रेसिडेंट थोक्सुम प्रेमानंदगा
Akanana wari sanabada mahakna hai lamdam asida nga yokpagi sinfamna imung manung puzariba migi masing asi tampaki lam asidade aduki matik yame. Asigamba ngami sing asi aukiba kumza lisingani taraga mapan kundagi hauraga mayuknakiba COVID laiset matamdagi asauba saiting nangduna lakibani. Handagi irang asina lamdam asigi miyoi section khudimakta saiting pi haibasimadi mayek senglabani asigumba fiba masida nga yok jaduna imung manung puzariba miyoi sing asisu awabada chawna sarugyari. Ngazok pa haiba simaktawa matam changba maramna sahi amarongi mamangdagi kumsigi sakawba asin nangnanaba khanduna asawba sanbam thadana duna ngazok narakibani maragasida kanglupi irang asit laksinduna national highway sing thingjin khibadagi ngagi machinjaksu mamal kahena wangkat kiba amadi marang kaina fanglakdabana awaba kaya mayoknaki aduba ningol sakawba lakba asida ngagi melana chingba thauram sing adu dakharada warabasu hanjinduna ngami sing hingnanaba honajabada mating oigadra haibagi pandamda sunomduna lakibani adubo irang asina maram oraga ngagi mela asisu pangthoklaroi haibasida ngami sing ningba kainare mahangna makata na hai irang asina maram oraga law uba yaraba lafam sing asigi oinadi lawmi sinda compensation oina pinanaba sentran lupa crore kunthra ganifan lag homfu kaiduduna leikrabani adubo irang asina maram oraga nga yokba yakidraba ngami singa oinadi ngasi fawwa leingak na miyang jangbedri masigisu matik chaba compensation pipinana pa minister da tha asigi taragan itoida association ki maikei dagi memorandum pisin ki balai hrabani ngagi melana sing bapangtok tabana maram oraga nga yonpam lerloi daba asina ngami singda sogan bada natana nga sing asibo laloliba miyola kyada chowa saiteng piri masna lamdam masagi sen milonda achoba singnaba amati soidana oiragani hana subhangna makata ki ningsing kulda leiba nongfok ningthau panthoibi khubam thugairam le Ziribamgi ningsing kulda leiriba nongfok ningthawa madi ima panthoibiki sanglenda miyoi kharana chaikhai khotkaiba amadi selthum pokiba thawngase kandem tawe maramadona salifa tha asi kunthra fawwa ningsing kul biodiversity park da koiba lakba yauna changbada athingba thamle aina lak thokre Ziribamgi ningsing kul biodiversity park da ngasi paripuri athoba ningsing lob PPA NL committee Ziribamgi thawmi singna pami singuna aduda Committee asigi General Secretary Thaudam Ratana hai Lai pochai thugaifana singba asigumba mathung hukdaba thawung sa tharamba si committee asin hakjana lawi thawdogasida chenaba miyo singna lale hajaraktrabade legal gi oiba action lawgalagani loinana asigumba mathung chadaba thawung chatharamba asina lai gi oiba thorom ama pangthoknanaba athubada sinjanaba thorangle maramaduna lai gi oiba thorom ama pangthoktriba phawwa haibadi tha asigi kunthra phawwa ningsing khul biodiversity park asida lam koiba lakpana sing basing sangtok sangjin tawbada athing pathamle nongfok ningthaw amadi ima panthoibigi laifu Dr. Arun Kumar mangana phongdorok bagi matungina ningsing khol biodiversity park asida leiriba nongfok ningthaw amadi ima panthoibi sanglen thong asi phagaiduna laigi moti sing jauna otkhai naikhai tawbada natana laisang adu leijaba selthom pokhiba thawang asi kandem tawi asigumba tahoidaba thawdogasi matungda amuk handa tawbi ganu haiki Sakawbugi pochai puduna lakba truck started pallagalaire Committee on Tribal Unity koduna mangjauna lalak thokpa leidana ngase yuk pung 6 taki National Highway 2 da kaukiba pung 9 ki total shutdown na maramoraga ningol sakawbuga mari leidana pochai puduna lakba yauna tangai fadaba polam sing pusilakba truck started ki madakda Senapati district balle Bawosan hai koduna ngasi ayuk pung 6 daba matamdagi hauraga November 13 gi ayuk pung 3 fawba Kangpok pida shutdown chatanaba pirep ngarang hing nongyai matungda pangthokiba kotogi department sing tongan ba civil society organization singi oiwa athoba mifam na laukibane akham awang lekai dagi naha ani fabagi marida fakiba mihoi ani condition yauduna thadogo kogi jo na khundaba mafam dagi lanjenari ba midai singkhak tamak khunda laita hanna na bahonaba loinana kogi jo sina khundaba mafam singda state forcing mathok tahonba yaroi haiba demanda total shutdown asi lauthokibane Total shutdown asina maram orga Senapati district ki Mayangkhang Ningthau from Henbung Karung Lairong sing Tadobi amasung maugi tongan ba mafam sinda mapal lamtaki lakpa pothanna yawa truck satret room hauzik panduna leire truck singa se haukiba November 3 dagi hauraga naga singna namna khundaba mafam sinda chathakiba economic blockade aduna maram orga Imphal yausilakpa ngamdana leiringaida ngarang dagi Kangpokpi area da kotogi lamjing makhada kokisina irang haukiba dagi National Highway asida panduna lairaki bani hari aroibada content sing asigi markuiba pau khara asiba pau damjariba Manipur local news YouTube channel asidagi yang beriba punama padaga jari channel asina domda kana badi
subscribe tawbidrabisna subscribe tawbiramo loinana like and share tawbusu kawbiganu pnamagpo amuk hanna thagazari